Masana masabu kaikuni haizaba nupa ama phare. Lombo lombo chulo haiba laina ama santurakpadagi Manipuri gi miyam mi painare. Masama ki mapura ibabu bandhan thamlaga kwazarda charam bi maung naha ama police na phagat pangamkhre. Aw masak khaina pijari. Lockdown thugaiduna mayumdagi mapal tholakpa masana masabu kaikuni haizaba nupa ama ngasi police na singjamai singa makhadagi phare hairi. Masana masabu kaikuni haizaba nupa asida police na thibu humba matamda kaiku sabada changba samchet mingsel fair lovely amadi basanta nongalamdai part 1 gi cd cassette phangli hairi. Police ki pauna makhata na hairiba masana masabu kaikuni haizaba nupa asigi yet thangba khudangda I am kaiku amadi oi thangba khudangdana I love you oza sarla haina tharamba thingnaki hairi. Hairiba nupa asigi masak ngami khangtopa ngamdri hojik rims ki mokta thamli. Malem sinba thungna COVID-19 gi saitheng phangning chirak asida khangogdana Manipur da lomba lomba chulo haiba laina ama santurakpadagi Manipur gi miyam mi painer haina ngasi bender dagi phangba paw mana hairi. Paw sina makhata na lomba lomba chulo hairiba laina asi Manipur gi laiki amada TikTok paibi sari sepina